Haukiba Irai Numita Imphal East District ki Takhelda Mafam Adugi Meira Paibi amasung Pambei na Luchingba UNLF ki team na Phagatlaga masing yamlaba Yungang amasung Beer ngasi Yairipok ki Excise Station ki official Amadi Yairipok Bamun Lekai amasung Kerugi Meira Paibi Lup ki Amadi Meira Paibisingna THUGAIDUNA MANG HENBAGI Yairipok Excise Station ki office complex ta pangthokiba Yungang Amadi Beer THUGAIDUNA MANG HENBA aduda saruk yakiba Yairipok Excise Station ki OC in charge Pangamam Ranjit na Paibisingna Phagatlaga ngasi THUGAIDUNA manghaliba Yungang sing adudi Royal Challenge Case Taramathoy Royal States Case ani MC Double Case ama All Monk Case Yangkai Humdoi Kingfisher Beer Case ahum Tumber Case Marifu Taram Taret Budweiser Case Mari amasung Ultra Beer Case ani punna Case Chama Humfutara Humdoini Masi local market punna LUPA LAKH Taramathoy listing Humfutaramathoy supna chatruk ni haiki asigumba mayay kaba ni sagi potlam sing Phagatlaga hotnabada Meira Paibi Iben Amadi Club Organization sing na Police Amadi Excise Department po mateng pangbiyo haina mahak na makatana apil tawki Using a sea, here Amadi Meira Paibisingna Royal Challenge box Ramathoy Royal Estate box ani Backwell the box ama all mokta box Yangkai Humdoi Kingfisher Beer the box ahum Budweiser the box mari Ultra the box ani Tweebok the box Ragatare punna box Samaka Humdoi masi local market ta ekoina LUPA LAKH taraga lising Phagatlaga chatruk ngasi Yairipok ke ku amadi bamo lekai gi tainaba Meira Paibisingna amadi Excise Station Yairipok ka kusam nazaraga sigumlaba Commissioner Excise gi ayaba amagi matungina ngasi singasi Meira Paibisingna puluk gamina jabani asida tungda hawak liba mai kabani samu pamdaba tundu batok thok tangi pandamda Meira Paibisingna amadi club organization mayam sujina pating sojok pibiu kuisu amak hakta Police Amadi Excise combined team khona jaguna angama thapta namna khona jagi